Lilong Higher Secondary Madrasada exam loirakpada mahiroi irang horoktuna invigilator amadi flying squad ki gari amadi school gi pochai kya thugaiduna amang-ata thokhankhri oza ama amadi mahiroi khara asok-apan nangkhiba Paosina hai Board of Secondary Education Manipur bo semna chatharkiba class 10 gi exam gi center ama oiriba Lilong Higher Secondary Madrasa sida Lilong school taruk ki mahiroi singna exam thari ngasi exam asigi loibagi kangsi khingbaga ikan kanadana school asigi ahanba mathonda exam thariba mahiroi singna school gi desks bench amadi whiteboard na singba makhada langthaduna thugaiba horaki tungda mahiroi sing aduna makhada sentharaklaga school campus manungda khanglaga thamlibo oza sing amadi exam duty lagliba board ki flying squad ki gari sing nungna thomdana chauna amang-ata thokanki mafam aduda tariba security personnel singna mahiroi sing adubu school campus wangma phawa hoidokhi adubu yamlaba mahiroi sing aduna gate amadi security personnel sing adubu namkhaiduna campus manungda changsilaklaga school damna masing khangdana nung thomjilakpada school asida economic subject ki oza ama maida nungna panduna yamna thina shoki shoklaba oza adugi maming RK Milan koi mahak hospital da puduna laikan nakhi Irang ado chauthorokpadagi mafam duda duty tariba security personnel singna control tawba ngamlaktabadagi Thoubal district ki police ki ahenba force changsilaktuna tear gas kaptuna irang horakliba mahiroi sing ado tankhaibadagi irang ado control tawba ngamki thaudo asigi matangda center asida ngasi duty takiba OCMA kadirna phongdorokpada mamang tha February 13 tagi hauduna chatharkiba exam ase hanadi yamna ingna sikna chatharkibani adubu exam asigi ngasi aroiba numit ki aroiba kangsi khingba ikan kanadana school asigi ahanba matholdagi mahiroi singna irang horakhibani asigumba thaudo ase matungda amohana thoktanaba school singi oza sing founder sing amadi guardian singna mahiroi singbu ningthina takpi tambiraga exam lakhanbiu loinana tungi yumbiren oirakadoriba mahiroi singbu lairik laisu ningthina hayanabo hotna minarasi haina su mahakna appeal tawki Panbe abadi ngasigi thodok thokliba school asida center taba 5-star English school gi mahiroi ama note tawrambadagi board ki flying squad na thengnabadagi mahiroi ado tanthokiba lai hairi adumaku ngasigi thodok ado kari maramdagi thokibano haibadi chap chaba khangamdri Amarom the Board of Secondary Education Manipur na lauduna satharakpa ISSLC examination 2020 gi ngasi aroiba numita Lilong Higher Secondary Madrasa da mahiroi ama bosem gi flying squad na nattaba pambai si narambagi damak tanthomlubagi Wathok kamari lenana school da amang-ata thoanba amadi oza sing asok-apan nangkhiba thaudo ado akan mamong da condemn tawi thaudo ado da senaba sing lem na tokloi logi matungina buk tawgani haina Chief Minister N Biren na phongdokre Chief Minister Secretary tagi thadrokpa serol amana hai school ado da thokiba thaudo ado yamna laibak thibani nattaba pambai sinaba thinglubagi damak school gi pochai sing center adugi SO OC amadi AOC loinana oza singi gari sing thugaiduna amang-ata thoalamba loinana lenga ki school adugi lan-thum sing manghan takhan giba thaudo ado yamna laibak thibani thaudo ado da oza 12 asok-apan nanghan khibani asigumba tamthiriba thaudo asina leingak na changsilakliba state asida education gi phibam phagathanaba lokhalakliba khongthang asibu ninghanaba phalle school gi potchai manghan takhan ba amadi oza sing asok-apan nanghanba thaudo ado khangnuna leiba ngamde thaudo ado da senaba khudingmak buk tawga loinana logi matungina action lokhatkani haiduna chief minister na phongdokre aroibada Paobilai news reader gi video bu yengdiri bu khudingmak po thagachari